Ahanba channel sig maikiri gi mayam punang putaram oksebol ne ko ngana khurum jari mading asi phone ki papaw chi sindi maro headline sing amade maro paw sing puduna laksari tabishi jalarong gi lam khopchi lakpa si achoba issue ma ore dingai lungan mai sangai festival stall phamba sing pot hondok na bayaw na re manipur gi hill area gi tongan ba budget sem na ba ministry khangan kare nupi sing thodang lorom drabde khoi hanthaba thak amada leiram biyai khaidem mani MLA Rameshon relief camp the lady sing the Cambodian Thokre tourism culture and heritage kidamak NEC ne lupa koti aniga laktara ga homdoi thadokre hauzik maro ba paulo bisi jalarong gi lam khopchilak ba si achoba issue ama ore dingai longa mai jalarong gi miyam na khundare mapham sing lam khopchilak ba sung khunda silak ba si achoba issue ama ore haina BJP gi MLA dingai longa mai na section wafam thamkre nungba assembly constituency de gi mai paklakiba MLA dingai lunga maina social media Facebook ta thagalakpa wafam amada hai hauzik manipura ikoina midyang changadaba issue asi jalarong miyamna khundari ba mafam singda lon changsilakpa amasung lam khopchilakpa asini hana IAS officer su oiramba gamaina hai state asigi highway gi nakal sing mong chumdana anoba village kya masing khangdana samgalakpa lonana mapandagi lakpa mising makhoigi mapa mapun pibiramba lamni haina claim tawrakli issue asigi matang na jalarong gi forum na tumina lesinduna lakpa si punna hingmenaba akaibada pirak nabagi machak oirakle haujiki mirol na pukhatuna thengnaba mathau tare ekoi gi haglam asi heritage ngak senba mathau tare tungda ekoi gi furup ngak senduna thamnabagi damak issue asi pungning changbaga loina amata oina thabak lokatpa mathau tare haina dingai lungna fongdoki banbayabdi MLA gamai na fongdoraki ba wafam sila lahulub jet UF na Kangpopi district manung chanba mafam sing the law na yadaba mong the popi tharam sing mathakta action lawkhalakpa haukraba matungdani ZUF Jalarong United Front na popi thaba sing mathakta chathakiba operation makhoi kharag di Manipur gi lon ngang ngamdaba na makhoi gi identity amasung origin mafam khangde makhoi asi foreign refugee amasung illegal intruder oigani popi thana bagdamang makhoi state asida porakpo oigani hai wafam sing fongdokpa leikrabani maraksida sign post ki editor Mohan Naurem na India Today the phone kiba comment amada masagi board bank ki wafam khangdana amadi masagi oiba khudong thiba lakani hai wafam na thairaga state asida thengnariba issue sing da achumbu wafam ama fongdokpa ngamba luchingba ama Manipur da mathau tare state asi politics toba missing amathangi mikhalgi khalga asoba kya lerabasu wangang thoktoba asi tungdal tawduna lakli adubu nungba AC gi maipa khiba BJP gi MLA asina madugi onataina thabak kya torali nungba AC the KUKI gi voter yam lerabasu MLA gamaina lokthupla koi leitina jilarong lamda lam khopchilakpa masung lona khunda salakpagi matangna fongdokpa lona highway gi akoibada anoba village kya tholakli popi pambi kya thanaba umang manghan takan badan natana tungi punsida achaw singnaba ama oirakli haina fongdorakli nakalamarom da sangai festival stall phamba sing pot handokna ba yawnare Manipur sangai festival 2025 ngasi ge thana numit nipan ni sukhre aduba festival asida mi lakpa gi chang hengalakpa gi phibam uwa fangdri stall hangleba sing pot chai sing hondokna ba yawnare festival asiga ahoban numit November 13 dagi ngasi Nipani suban numit asi fawba subnagi haukiba nomaijing numit ticket chamanga yon kiba adudagi makha tarakpada asum ticket yonbaga changsu handarakli ngasi nipan chanba numit ki oina booking counter ticket chahum ga kunthra taret khak yon ki festival asida mi lakpa chang aduki matik name kibna maram oraga stall hangliba stall phamliba singna makhal mokhoigi stall sing adu sidok tuna hondok naba yawnare Manipur Hill area ke tongan ba budget semnaba ministry da khangan khre laibak asigi Ministry of Finance ke Department of Commerce Affairs budget na tha asigi kuntaruk ta thokiba office memorandum amagi matungna Manipur ke chingi saruk sing tongan ba budget semnaba mari lenaba department da hai khre office memorandum adugi matung ina haukiba October 10 da Manipur ke tharakpa petition ama Rashtrapati Bhavan da chatlaba November tha asigi 39 na khangalaki petition aduda Manipur ki chingi sharuk sing tokhai budget ama sem na wafam thamapga loina Department of Expenditure gi hiram asida thabak lokhat lu haiba wafam thamlakhibani amadi nakalamarom da sunupi sing thodang lorom darbadi ekoi hanthaba thak amada leirambi yabe haina khaide man fongdokkhre
Semgat sagatpa pudban nupi lup sangolba thangjam lekai kunthra suba foundation de gi thoram asi thangjam lerak lairen bilam pang thoki thoram adu the chief guest ki warol piratna Manipur Human Rights Commission gi retired editor chairperson advocate khaidem manina hai khunai asida nupi gi thodang yamna chawi masigi manungda lup asina lawruba thodang asi sumaru oi Manipuri asi 1904 da ahanba nupi lan thoki matam aduda lamdam asigi nupi sing British ki minai oibai yaroi haiduna ihou jangsin ki masigi matung amuk 1939 gi December 12 ta lamdam sida khusem gi cheng tang bagi mayok ta nupi sing gi oiba ihou hoduna ani suba lan thoki ing 1975 ta lamdam asida Nisaban habasi sabong tuna kunai asida achoba thodang ama lawduna laklabasu ing 1980 the state asida Armed Forces Special chatnaba haurakibadagi nisa bangi imai belsing asi yauraga mara paibi poklakhi amadi MLA Rameshon relief camp ta leiriba singda Cambodian thoki Kairao Assembly constituency gi MLA Lauremba Rameshwar Mitaina 2023 ki May 3 dagi haurakhiba irang asina lanjena duna relief camp singda leiriba IDP singda nimtham thagi aying bangak thoknaba kambal singen thoki BJP gi MLA asina ngasi ahanba numit ki oina mahaki Kairao SC gi manung chana leba Urap Higher Secondary campus ta leba minority girls hostel da hangdok leba relief camp asida leiriba IDP singi inmate 158 ta kambol singen thoki relief camp asida more chuchampur amasung pombi khokta ki lanjen narakpa IDP sing 158 leiri MLA Laurembam Rameshwar na achoba thodang lawraga Delhi da best over AAL Cooperative Social Responsibility ki makhada punna kabol lising mga yanthokani hairi ngasi IDP sing na kambol yanthokraba matung mari lena na MLA Rameshwar na hai chahi ahum phajil lakadaroba Manipur gi irang asi hojik ki oina khara nemthare haina lawruga su lanjena riba sing mayumda hanjinba ngamdana leiri IDP sing asi mayumda hanjinba ngamlagadi makhoge afangba thabak subam nombam tawjaraga masana senthok lambi semjaba ngamlagani adubu hojik phawdi IDP sing asi mayum hanjinba yadana leiba asina makhoge sufam nomfam khangdabagi awaba kaya amasum mayoknari haina MLA sina fongdoki nakalamrom da su seleksida tourism culture and heritage ki damak NEC na lupa koti aniga lakh taraga humdoi thadok khare Manipura hau chathariba tourism amasung heritage infrastructure development project sing damak lupa koti ani lakh tara humdoi thadok khare haina NEC North East Council na social media X na fongdok khare India government ki makhada leiriba NEC na fongdok khiba wafam adugi matungana November amadagi 35 fawbagi oina hauji kathariba tongan development program sing damak lupa koti aniga lakh tara humdoi senfam asi thadok khibani haina fongdok ki Masining asin ng mga headlines yung mga pausing tabi ba sing buwan mo kanong naluk na kurumjari amadi channel si bunong si video na like share amadi subscribe to ba kaubigan no have galwena na matang sway attention jari